mayam ngasi muk channel sina Hollywood web series Stranger Things ki episode 2 du pudun lakjare mamangi episode 1 adu yengidaba yawragadi soidana yengbiu wari si mapung phana bab tana bagida manghai jabane aikoina mamangi episode 1 dagi khangkre Joyce ki machana pa Tom Will su monster gumba mana tanarakibadagi mathong maram khangdana mangkrabani mahak mangkibadagi mama Joyce amadi mayama Jonathan su mathayam sana laikre police officer Jim Hopper nasu angang si phangnaba yam kanna thiri aduga mamanaba ahum Michael Lucas amadi Dustin nasu Will na mangkiba mafam chada laktuna koithi thibada 11 harba nupim chasi oina thengnaduna episode adu losankibani madugi makha episode 2 sigi ahanba sinasida Mike ki mayumdagi hore hojik Mike hoi Lucas hoina 11 harba nupim chasi Mike ki mayumda pudun lakli 11 su yam pakhatna masasi thak thagana phamdur leiri makhoi humna mamangda leptuna Mike na 11 da nang noigi yumgi phone number gadi khangbara haiduna hangli Dustin mahaki samjina kamai tawrino iten lipsi karigino nang cancer na abra haiduna hangli Lucas namo nang yumdagi chen thori ibra haiduna hangli Michael namo nang si kudong thibada tarabra haiduna hangli Lucas namo nangona tairi du ira haiduna soke tawi Michael na Lucas pu khamduna nangi dudi mangona ki hanbani hairi Lucas namo aina mangona ki hanbanate magi mong sida ai oina kire hairi 11 na makhoi humna ngangep si pakhum ama tapi debida masasi ithak thakana adumak leiba sida Dustin mahaki soidana na pangba ngang oiramgani haiduna Kuba khujanduna test tawri 11 su masida mu khangli Dustin magi sina pangbadi natene akoina ngasai dagi ngang lepsi tadi tari Michael na yare to onoi gidu loina to mahak si hujik yamna kibugum tawri aduga masasu yam ingba male achota phiron si hongto ondaba yaro haiduna Michael na 11 da hongto naba phi ma piri 11 su Mike na piri phi si loksanduna mahak na cheliba achota phi si makhoi hungi mangda lokthoroke tawri 11 gi miyoibagi channel lonchat khangdaba mong sida Dustin ga Lucas ka ji mamai leithok don laikre Mike na 11 bu khamduna admai tawr di aro akhoi hum loina kaidana chengrani asida ka sigi barum leibani ka sida changduna nang phi du hongro akhoi mangda di hongba yade maramdi nang na nupi ni aduga akhoi nu pam chani chalo ka sida changa ka hongro haikre 11 chu phi si paiduna ka sida changjalali Michael na barum gi thong asi lonjan ge tawbada 11 na masa si yam pakhana thong asi pharakli Michael na nangi du thongsi thingano haribara 11 machindagi ahanbo oina thingano harakli masida Michael su ngaktuna o nangsi londi thokpo ere nang naron thoe khangbasi aisu yam harawre thongsi thingbudi thingjalaroi khitangdi ngasange ko haiduna thongsi purawre thingjandabi haipeta ngachalaga thamamli masida 11 na thong thingjanbagi masada akiba leiribasisu chawna maram ama leiribane masigi maram singsi makha taba episode singda soidana uwa phanglagani somdana makhoi humsi 11 gi maramda wari sanari Dustin mahaksi angaubi ni hairi Mike na adubuma wadi ngang bahai londi thoi hairi Lucas na makna thoiba londudi hoi yaroi asi khatani nangi na chanupi sahi ohum khakta ngari bi holi ne hena mangondagi maron thokpa hele Dustin na haujikta joy khohungi mangda phi lokhokke tori iduni Lucas na mangonda kari gumba asoiba madi leire mahaki makok si bera leiba male sono dawna itaw tawi Dustin na nangdi hujiki du hogda bara mai yengu mana hujik tori bidu akhoi hongi mangda sumaina ni phi lokhokke tori ibadu Lucas na aina khanbada mahaksi chenthorokpa mali hairi Michael na kadai dagi haidun hangli Lucas na angawba thambam dagi chenthorokpa mali aina khallibisi asengba oigani noini su khanduna yeng mahaki samsu iten teli aduga mawong mataw su kaino mai taw tawri baduni tasengna mahaksi angawbi oramagadi kamdawni Dustin na miga haluraga chelakpa oramadi kamdawba haidun hangli Lucas na akhoi humna mahakpu mafamsida poraklibisi yam soirabani pora amoidabani hairi Mike na adorabadi nong khakpa lawo maraktuda mahakpu mathanda huntoktuna thamamgadawribara haidun hangli Lucas na hoi tangai phadrabadi madu tawba tabani koidi mafamduda Will bu thiba chatpani mabu yengsinbibagi darkar oide Dustin na Michael wafamse noi mada haidu urasi hairi Lucas na su aina su adumna khalle hairi Michael na nakhoini gi idea do angawbagi idea ni hairi Lucas na masida karigi angawba tagadoribano haiduna chairi Mike na phare ne wafamse aigi imada haidu e haina khallase madudagi di aigi imana mu nakhoini gi imada su pau pi khragani adorabade khoi yumdagi mapan thokwa amata yaroi adugumba phibamduda aikhoyumna karamna Will thigadoriba adugi saru aigi plan se munna taw mahak ngasigi nungtangsi mafamsida tummagani Dustin Michael mahak se nupim chani phagi dagi aikhoyum da sa ta ni hairi Mike na aigi wafamsi munna da tago haye ayunganta mahak po aina thongnawdagi thadoktuna aikhoyumgi main door da thong thilalakani thong adu aina hangtokadabnate khoi mana hangtokadabani adorabadi hujik thoiba problem si leiraroi aikhoyumna hujik matha sari basisu koklagani Will su yantana thibi yaragani hairi masidagi Michael na 11 gi table makha amada tumbam chabam sembikre Dustin ga Lucas ka ju mayum da hannabagi damak sem sari Dustin tasengna mahak se angawbi oramagadi kamdawni hadun hangli Lucas na
ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯃꯍꯥꯛꯁꯤ ꯁꯨꯡꯊꯝ ꯊꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯗꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯏꯀꯦꯜꯅ 11ꯗ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ 11ꯅ ꯋꯥꯗꯤ ꯉꯥꯡꯗꯕꯤ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯊꯥꯔꯤꯕ ꯅꯝꯕꯔ 11ꯁꯤ ꯎꯠꯂꯛꯂꯤ꯫ ꯃꯥꯏꯛꯁꯨ ꯇꯦꯇꯨꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯁꯣꯛꯀꯦ ꯇꯧꯔꯤ꯫ 11ꯁꯨ ꯃꯈꯨꯠꯁꯤ ꯆꯤꯡꯖꯟꯈꯤꯗꯨꯅ ꯃꯥꯏꯛꯇ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯥꯏꯛꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯃꯈꯨꯠꯇꯗꯤ ꯇꯦꯇꯨ ꯍꯛꯄꯁꯤ ꯎꯗꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯥꯊ꯭ꯔꯁꯤꯅ ꯀꯔꯤꯅꯣ? ꯅꯪꯉꯣꯟꯗ 11 ꯊꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ 11ꯅ ꯋꯥꯗꯤ ꯉꯥꯡꯗꯕꯤ ꯃꯁꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤ꯫ ꯃꯥꯏꯛꯅ ꯑꯣ ꯃꯁꯤ ꯅꯪꯒꯤ ꯃꯤꯡꯂꯣ? 11ꯁꯨ ꯃꯉꯛ ꯅꯣꯝꯂꯤ꯫ ꯃꯥꯏꯛꯅ ꯅꯪꯒꯤ ꯃꯤꯡꯁꯤ 11, ꯑꯩꯒꯤ ꯏꯃꯤꯡꯅ ꯃꯥꯏꯛ ꯀꯧꯏ, ꯃꯥꯏꯀꯦꯜꯒꯤ ꯁꯣꯔꯠ ꯐꯣꯝꯅꯤ꯫ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ L ꯍꯥꯏꯅ ꯀꯧꯔꯒꯦ, 11ꯒꯤ ꯁꯣꯔꯠ ꯐꯣꯝꯅꯤ꯫ 11ꯁꯨ ꯃꯉꯛ ꯅꯣꯝꯂꯤ꯫ ꯃꯥꯏꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯍꯧꯔꯣ, ꯒꯨꯗ ꯅꯥꯏꯠ L ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜꯅ ꯐꯤꯁꯤ ꯊꯥꯗꯕꯤꯔꯤ꯫ 11ꯅꯁꯨ ꯃꯥꯏꯛꯇ ꯀꯧꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯛꯁꯨ ꯇꯨꯝꯕ ꯆꯠꯈ꯭ꯔꯦ꯫ 11ꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯅ ꯃꯃꯥꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯕꯤꯔꯤ꯫ ꯖꯣꯏꯁꯇꯤ ꯍꯧꯖꯤꯛ ꯃꯆꯥ ꯋꯤꯜꯒꯤ ꯋꯥꯈꯟꯗ ꯑꯉꯥꯎꯕꯤꯒꯨꯝ ꯇꯧꯔꯦ꯫ ꯖꯣꯅꯥꯊꯟꯅ ꯏꯃꯥ ꯋꯥꯈꯟꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ, ꯆꯥꯅꯕꯁꯤ ꯈꯔ ꯆꯥꯁꯜꯂꯨ, ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯟꯊꯔꯛꯑꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯃꯆꯥ ꯋꯤꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯦꯠꯇꯣꯛꯅꯕ ꯄꯣꯁꯇꯔꯁꯤꯡꯁꯤꯗ ꯇꯩꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯤꯡꯊꯣꯛꯆꯔꯤ꯫ ꯖꯣꯅꯥꯊꯟꯅ ꯏꯃꯥ ꯃꯁꯤ ꯃꯗꯨꯗ ꯀꯩꯁꯨ ꯍꯥꯏꯖꯜꯂꯣꯏꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯖꯣꯏꯁꯅ ꯖꯣꯅꯥꯊꯟ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯖꯦꯔꯣꯛꯁ ꯇꯧꯅꯕ ꯗꯨꯀꯥꯟꯗꯣ ꯍꯥꯡꯉꯝꯃꯒꯅꯤ, ꯄꯣꯁꯇꯔꯁꯤ ꯀꯣꯄꯤ ꯀꯌꯥ ꯇꯧꯊꯣꯛꯁꯤꯒꯦ? 200, 300 ꯇꯧꯁꯤꯔꯥ? ꯅꯪꯁꯨ ꯅꯊꯟꯗ ꯆꯠꯀꯅꯨ, ꯀꯦꯔꯦꯟꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯨ, ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ꯫ ꯄꯩꯁꯥꯅ ꯀꯌꯥ ꯆꯪꯗꯣꯏꯅꯣ? ꯆꯪꯒꯗꯕ ꯄꯩꯁꯥꯗꯣ ꯁꯤꯗꯩ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯑꯉꯥꯎꯕꯤꯒꯨꯝ ꯖꯣꯏꯁꯤ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯖꯣꯅꯥꯊꯟꯅ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯆꯥꯅꯕꯁꯤ ꯈꯔ ꯄꯤꯖꯅꯕ ꯇꯧꯔꯤ꯫ ꯖꯣꯏꯁꯤ ꯆꯨꯔꯨꯞꯁꯤ ꯆꯤꯡꯗꯨꯅ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯁꯤ ꯊꯤꯜꯂꯛꯂꯤ꯫ ꯖꯣꯏꯁꯁꯨ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯄꯗ ꯖꯤꯝ ꯍꯣꯄꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯖꯣꯏꯁꯅ ꯑꯩꯅ ꯅꯪ ꯉꯥꯏꯔꯛꯏꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ? ꯄꯨꯡ 3 ꯐꯥꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯖꯣꯏꯁ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯊꯥꯖꯕ ꯊꯝꯃꯨ, ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯖꯣꯏꯁꯁꯨ ꯀꯞꯆꯔꯤ꯫ ꯍꯣꯄꯔꯅ ꯉꯔꯥꯡ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ? ꯇꯦꯂꯤꯐꯣꯟꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯍꯣꯄꯔꯅꯁꯨ ꯇꯦꯂꯤꯐꯣꯟꯁꯤ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕꯗ ꯄꯨꯡꯀꯥ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯔꯥꯡ ꯅꯣꯡ ꯌꯥꯝꯅ ꯈꯥꯛꯈꯤꯕꯅꯤ, ꯃꯗꯨꯗ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯀꯔꯤ ꯅꯣꯡ ꯈꯥꯛꯄꯗ ꯇꯧꯕꯅꯤ ꯍꯥꯏꯕ? ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯅꯪꯗꯤ ꯅꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯣꯄꯔꯅ ꯉꯛꯄꯨꯗꯤ ꯉꯛꯏ, ꯉꯔꯥꯡ ꯂꯥꯛꯈꯤꯕ ꯀꯣꯜꯗꯨ ꯋꯤꯜꯅꯦ ꯍꯥꯏꯅ ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯔꯕ꯭ꯔꯥ? ꯁꯣꯔ ꯃꯈꯣꯟ ꯈꯛꯇ ꯇꯥꯈꯤ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯏꯁꯅ ꯃꯥꯅꯤ, ꯉꯔꯥꯡꯒꯤꯗꯣ ꯑꯩꯒꯤ ꯏꯆꯥ ꯋꯤꯜꯅꯤ, ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝ ꯀꯤꯅ ꯂꯩꯔꯦ ꯑꯩꯅ ꯈꯪꯉꯤ, ꯃꯅꯥꯛꯇ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯏ, ꯏꯆꯥꯅ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯔ ꯍꯣꯟꯕꯗꯨ ꯇꯥꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯍꯣꯄꯔꯅ ꯀꯣꯜꯗꯨ ꯅꯪꯉꯣꯟꯗ ꯀꯤꯍꯟꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯈꯔꯅ ꯁꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯍꯧꯖꯤꯛ ꯄ꯭ꯔꯦꯡ ꯀꯣꯜꯒꯤ ꯋꯥꯊꯣꯛꯁꯤ ꯈꯕꯔꯗ ꯇꯤꯚꯤꯗ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯌꯥꯎꯔꯤꯕꯅꯤ꯫ ꯖꯣꯏꯁꯅ ꯅꯠꯇꯦ ꯉꯔꯥꯡꯒꯤꯗꯨꯗꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯁꯨꯡꯅꯠ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯋꯤꯜꯅꯤ꯫ ꯍꯣꯄꯔꯅꯗꯤ ꯊꯥꯖꯗꯕꯗꯒꯤ ꯖꯣꯏꯁꯄꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯖꯣꯏꯁꯅ ꯍꯣꯄꯔ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯈꯔꯁꯨ ꯊꯥꯖꯕꯤꯌꯨ, ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕ ꯅꯠꯇꯦ, ꯑꯩꯅ ꯏꯆꯥꯒꯤ ꯁꯣꯔ ꯃꯈꯣꯟ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯁꯣꯔ ꯃꯈꯣꯟꯗꯤ ꯈꯪꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯄꯔꯁꯨ ꯖꯣꯏꯁꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯄꯜꯂꯛꯄ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯄꯔꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯅꯤꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯂꯣꯅꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤ ꯖꯣꯏꯁꯀꯤ ꯈꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯖꯣꯏꯁꯅ ꯃꯉꯣꯟꯗ ꯋꯥꯐꯝꯁꯤ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯉꯣꯏ꯫ ꯍꯣꯄꯔꯅ ꯖꯣꯏꯁ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯄꯥꯎꯁꯤ ꯃꯄꯥꯁꯨ ꯌꯥꯎꯅ ꯈꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ, ꯑꯩ ꯑꯣꯏꯅ ꯂꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ, ꯑꯀꯨꯞꯄ ꯄꯥꯎꯁꯤꯡꯁꯨ ꯍꯥꯏꯔꯨꯔꯒꯦ, ꯑꯗꯨꯒ ꯊꯤꯒꯠꯄ ꯌꯥꯕꯁꯨ ꯊꯤꯒꯠꯂꯛꯂꯒꯦ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯍꯣꯄꯔ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯗꯨ ꯀꯥꯟꯅꯗꯕ ꯇꯥꯒꯅꯤ, ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯣꯄꯔꯗꯤ ꯍꯧꯖꯤꯛ ꯖꯣꯏꯁꯀꯤ ꯃꯄꯨꯔꯣꯏꯕ ꯂꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯂꯣꯅꯤꯒꯤ ꯃꯅꯥꯛꯇꯅꯤ, ꯑꯩꯒꯤ ꯏꯅꯥꯎ ꯋꯤꯜꯗꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯒꯁꯨ ꯂꯣꯠꯁꯟꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ, ꯋꯤꯜꯁꯨ ꯂꯣꯠꯄ ꯌꯥꯝ ꯍꯩꯕ ꯑꯉꯥꯡꯅꯤ, ꯅꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯁꯤ ꯍꯥꯟꯅ ꯎꯔꯕꯗꯤ ꯀꯤꯕꯗꯒꯤ ꯍꯦꯟꯅ ꯂꯣꯠꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯍꯨꯝꯕꯗꯗꯤ ꯃꯃꯤꯡ ꯂꯩꯔꯤꯕꯅꯤ, ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯊꯣꯛꯀꯅꯨ ꯖꯣꯅꯥꯊꯟ, ꯅꯪꯒꯤ ꯏꯃꯥ ꯖꯣꯏꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯋꯥꯕꯗꯒꯤ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤ, ꯃꯁꯤꯗ ꯃꯅꯥꯛꯇꯒꯤ ꯅꯪꯅ ꯆꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ, ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯒ ꯍꯣꯄꯔꯁꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯄꯤꯈꯥꯎꯗ ꯑꯃ ꯍꯥꯞꯆꯟꯗꯨꯅ ꯑꯅꯤ ꯑꯃꯅ ꯃꯆꯦꯒ ꯃꯈꯣꯏꯅꯤꯒꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯁꯤꯗꯁꯨ ꯃꯥꯏꯛꯇꯤ ꯌꯥꯝ ꯐꯤꯡꯅ ꯊꯨꯅ ꯆꯥꯁꯤꯜꯂꯤ꯫ ꯃꯃꯥ ꯍꯣꯏꯁꯨ ꯅꯍꯥꯟꯒꯩ ꯇꯧꯗꯕ ꯃꯑꯣꯡ ꯃꯥꯏꯛꯀꯤ ꯈꯨꯆꯥꯁꯤ ꯎꯕꯗ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯅꯦꯟꯁꯤꯅ ꯀꯔꯤ ꯈꯨꯆꯥꯅꯣ ꯇꯧꯔꯤꯕꯗꯨꯅ ꯃꯥꯏꯛ, ꯇꯞꯅ ꯑꯗꯨꯃꯛ ꯆꯥꯎ, ꯅꯪꯒꯅꯤ, ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯆꯥꯅꯒꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯃꯥꯏꯛꯅ ꯆꯤꯆꯦꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯍꯣꯏ ꯉꯔꯥꯡꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ パꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯏꯛꯅ ꯀꯔꯤ ꯃꯇꯥꯡꯗ ꯄꯥꯔꯤꯕ, ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯟꯁꯤꯁꯨ ꯁꯥꯎꯗꯨꯅ ꯑꯅꯤꯁꯤ ꯃꯈꯣꯡꯅ ꯀꯥꯎꯅꯔꯛꯂꯤ꯫ ꯃꯃꯥ ꯀꯦꯔꯦꯟꯅ ꯇꯧꯅꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯑꯅꯤꯁꯤꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫
सोमदना 11 सी माइक न पाइबा सेट सी थादुन सानरी हौजिक माइकसु 11 गी मनाक्ता लागले ngasai mahakna pikhawda hapchangiba breakfast tu 11 da piduna pijari maikna hauji banina tawgada plan haibabu nang ka sidagi thonglawrom da thokro duga ekhoigi yumgi thongda haujikta lakpa saduna bel khingau thong adu khomana hangtorakani maduda nangna haigada haibabu nang chilamakna duna lakpani haigada bani aduga mateng pangbiu haigada bani aduga ibani di hana masak khangnai haibsi haibe yadi ngarang nungdang sida le haibusu haibe yadi aina hairabsi yan tarabra el ngaktang di ibani drama macha ma sanadaba yadre ibani khomagi mamangda ahanba khangnaba sagadabani adudagi ekhoi manasu nangi mateng soidana panglagani hairi 11 su munna yengamaga madu yaroi hairakli Michael su maki plan se 11 na yadabadagi upai leitre Mike na nang akhomana nangi damak mateng pangbadu pamdabra haidro hangli El na pamde haidro mangak nomagli El gi mathwai nungai taba matau sida Mike na su khangli nang hojik khudong thibada tare natra El nangonda yeliba tanaribsi kanano haidro hangli El na ngaktang ungnu leramaga machinda phattaba haidro palagli Mike na phattaba haibadi phattaba mi singna haidro hangli El na su mani haidro mangak nomli Mike na makhona nangonda phubi chaibiba tawdori haidro hangli El na makhuna nongmai gi sign tawduna makokta namjari aduga Michael la su namagli aduga masi yan tarabra hairakli tanja sida Mike su mamana school chatnabi dama korokpadagi El da mafam sidagi hentokonu haramaga chatkre somdana aronba thabak tawriba 11 hariba angang du su tanariba kangu sina Joyce na telephone da sagi makhon ta khiabagi call record asi ta thokli Dr. Brenner hoina su khangle Hawkins sida will kawa anga ama mangkhre habasi makoi su masibu jingnaba leibadagi government khangandabi lona thigatlibani masirgi sinchi hopper hoina sinduna miyam huptuna will bu kauduna umangsida thiri makha thaba police sina hopper da yumdagi di kari phangage haidun hangli hopper na telephone ama mathongmanam khangna la amaga chakhre habadagi chatlubani telephone du ariba oibadagi tawbo oramasu yai pungka ka du lehore hairi nipasina Joyce ti kamda hori haidun hangli hopper na mahakti wakhan chokpadagi mathongman khangna lehore nipasina Joyce ti mahausadagi wakhan nungai tabagi leina adu laibani magi haunabi du tawramaga ni hairi hopper na ama boiro hojikti magi macha mangkrabani wahaidu phajana ngangba tammo na chairamaga hopper si will bu kauduna thiba chakre police ani sisu makhoi sar hopper ga Joyce kasi hana na ariba mari ma leinaramgadaba male haiduna wari sanadun lehori masiragi sinchi Nancy gi school sida mung lakre hauju mahagi boyfriend ama oriba step na ngasi nungdang makhoi gi ahalaman yumda lairoi makhoi da party tawsi hairi Nancy na su mawong yangsi haiduna wari sanadun leiringai mangkraba will gi mayamba Jonathan si school sida manau pa mangkhre habagi che si thietpa lakli step ki kangu sinadi Jonathan ubada karem nabiri adubu Nancy nadi Jonathan gi mawong sida nungai taduna manakta changjanduna manau pa mangkhibagi mathwai wari basi khara themjin biri somdana Mike hogi school sida Mike ti school da lakre masid Dustin na ngasigi magi mawong si kainomadi tawresa nahangai di school da ngan lakpani Lucas na mahakna tahawa plan adu fail oramagani hairi Dustin na aina khanbada moimana wafamdu khangomgadaba male hairi Lucas na angaubi du da class lawdu leibe su oramba yai hairi Dustin na ngana ahing angaubi du phi yauduna tumamlabadi kamdauba madubu Mike ki mamana phaduna aikhoma da pau pirabadi kamdauba Lucas na madu madi oitholoi Mike na thabadu aikhoi yawe habasi mamana pharabsu haidokloi Dustin na haido amagadi kamdauba haiduna yam matha san leiri somdana Mike ki mama mapa si office hek sakhibaga Mike si school da di yaudabi mayumlomda muk thogjalagli yum sida 11 ga makhoi ani yumgi ka singsi changduna 11 da makhoi gi leiriba pot singsi masak takli Mike na pangang da nganglabasu 11 di wahi amata phongdoktabi pot singsi da munna yengli El na Mike ki mache Nancy gi photo si yenglaga momo nokchari Mike na aduna igi iche Nancy ni mathangi duna ichanupi Holly ni songi duna khoi family gi photo ni nangi parents sing di kai da lege anak pa swai da leibra haidun hangli El di Mike na hangiba wahangsi pakhuma mata pi dabi mana yengada adumak yengdu leiri Mike na madugi sofa duna wara kanda pothana ba sofa ni nang try tawgera kigano phamu try tawraga yengo aingona thajaba thammo haiduna El si sofa je da phamangre sofa si Mike na lo ama lokthokduna khangting ting thorakli El su pakhat pola poi momo nokli makhoi ni si imung sida nungaina sana dun laikre somdana will gi mayamba Jonathan si manau pa thi bne haiduna mapa loni gi manakta lakli gari si thongna Jonathan su matama su ningsingjari somdana will gi mama Joyce su mahakna thabak yaurama dukan sida lakli mapusina Joyce ubada Joyce aina di nang lakani khangdabadagi nangi mahut Jennifer oina haplure hairi Joyce na aina laklebsi thabak lakpa natte ngarang nungdak nong khakpada yungi telephone adu chakre ai telephone ama pami haduna telephone ama launaba tawri mapusina su telephone si piduna nangi chapka kakthok kaksin tawnaraga aingonda nangna
$22 ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯖꯣꯏꯁꯅ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯖꯣꯅꯥꯊꯟꯗ ꯄꯣꯁꯇꯔ ꯅꯝꯅꯕ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛꯀꯤ ꯑꯦꯗꯚꯥꯟꯁ ꯈꯔ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯌꯥꯅꯤ ꯖꯣꯏꯁ, ꯅꯪꯒꯤ ꯑꯦꯗꯚꯥꯟꯁꯇꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯖꯣꯏꯁꯅ ꯑꯃꯨꯛ ꯑꯦꯗꯚꯥꯟꯁꯇꯨ ꯍꯞꯇꯥ 2ꯒꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅꯁꯨ ꯖꯣꯏꯁꯇ ꯃꯨꯟꯅ ꯌꯦꯡꯉꯛꯇꯨꯅ, ꯖꯣꯏꯁ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯃꯤ ꯑꯃꯁꯨ ꯍꯥꯞꯆꯜꯂꯨꯔꯦ, ꯃꯥꯒꯤꯁꯨ ꯇꯣꯂꯣꯞ ꯄꯤꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯜꯂꯛꯀꯦ ꯇꯧꯔꯛꯄꯗꯒꯤ ꯖꯣꯏꯁꯅ, ꯗꯣꯅꯜ, ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯗꯨꯀꯥꯟꯁꯤꯗ ꯊꯕꯛ ꯂꯦꯞꯈꯤꯕ꯭ꯔꯥ? ꯑꯩ ꯃꯐꯝꯁꯤꯗ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕꯅꯤ, ꯃꯁꯤꯗ ꯑꯩꯅ ꯅꯣꯡꯃꯇ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗꯕ ꯌꯥꯎꯈꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯔꯦ, ꯑꯩ ꯏꯆꯥꯅꯨꯄꯥꯕꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤ, ꯅꯪꯅꯁꯨ ꯄꯥꯎꯁꯤ ꯇꯥꯔꯝꯃꯒꯅꯤ, ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯀꯔꯝꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ, ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯒꯅꯤ ꯐꯪꯉꯣꯏꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯊꯤꯗꯕꯗꯤ ꯌꯥꯗꯦ, ꯇꯦꯂꯤꯐꯣꯟꯁꯤꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯍꯞꯇꯥ 2ꯒꯤ ꯑꯦꯗꯚꯥꯟꯁꯇꯨꯒ, ꯑꯗꯨꯒ ꯆꯨꯔꯨꯞ ꯄꯦꯇꯤ ꯑꯃꯒ ꯍꯥꯏꯔꯛꯂꯤ꯫ ꯗꯨꯀꯥꯟ ꯃꯄꯨꯁꯤꯁꯨ ꯖꯣꯏꯁꯄꯨ ꯊꯥꯖꯕꯗꯒꯤ ꯄꯤꯊꯣꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯀꯤ ꯌꯨꯝꯁꯤꯗ ꯅꯤꯄꯥ ꯑꯃꯈꯛꯅ ꯑꯣꯐꯤꯁꯀꯤ ꯃꯤ ꯁꯥꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯌꯨꯝꯁꯤ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯇꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤ ꯒꯥꯔꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯏꯕꯁꯤꯅ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯒ ꯃꯍꯥꯛꯀꯤ ꯇꯤꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯈꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯠ ꯁꯦꯠꯆꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯊꯤꯒꯠꯄ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯤꯜꯁꯤ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯐꯝꯁꯤꯗ ꯊꯤꯒꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯋꯤꯜꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯦꯞꯄꯝꯕ ꯃꯥꯡꯈꯤꯕ ꯁꯪꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯐꯛꯂꯥꯡꯗ ꯅꯞ ꯂꯥꯎꯕ ꯒꯝ ꯃꯥꯟꯕ ꯈꯔ ꯇꯩꯗꯨꯅ ꯂꯩꯕꯁꯤ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯗꯤ ꯈꯪꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯤꯕ ꯋꯤꯜꯁꯤ ꯃꯈꯣꯏꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗꯒꯤ ꯊꯣꯛꯈꯤꯕ ꯁꯥꯗꯨꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯛꯀ ꯑꯦꯜꯒꯁꯤ ꯃꯃꯥ ꯃꯄꯥ ꯆꯠꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯜꯅ ꯍꯧꯖꯤꯛ ꯐꯣꯇꯣꯁꯤꯡꯁꯤ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯥꯡꯈ꯭ꯔꯕ ꯋꯤꯜ ꯌꯥꯎꯕ ꯐꯣꯇो ꯑꯃ ꯎꯔꯦ꯫ ꯑꯦꯜꯅ ꯋꯤꯜꯒꯤ ꯐꯣꯇꯣꯁꯤ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤ꯫ ꯃꯥꯏꯛꯅꯁꯨ ꯑꯦꯜꯗ ꯋꯤꯜꯁꯤ ꯅꯪꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯄꯥꯟꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯦ꯫ ꯋꯤꯜꯅ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯌꯦꯡꯕꯗꯁꯨ ꯃꯃꯥ ꯀꯦꯔꯦꯟꯁꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯁꯤ ꯃꯥꯏꯛꯅ ꯈꯨꯠ ꯁꯝꯗꯨꯅ ꯄꯣꯔꯛꯂꯒ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯀꯥꯗꯨꯗ ꯆꯦꯜꯂꯛꯀꯦ ꯇꯧꯕꯗ ꯃꯃꯥ ꯀꯦꯔꯦꯟꯁꯤ ꯆꯪꯉꯛꯄꯅ ꯍꯥꯜꯂꯤ꯫ ꯃꯥꯏꯛꯁꯨ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯗꯣꯂꯥꯟꯁꯤꯗ ꯑꯃꯨꯛ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯀꯦꯔꯦꯟꯅ ꯌꯨꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯇꯦꯠꯄꯨ ꯀꯧꯔꯛꯂꯤ꯫ ꯃꯥꯏꯛꯅ ꯏꯃꯥ ꯕꯕꯥ ꯅꯠꯇꯦ ꯑꯩꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯔꯦꯟꯅ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯏꯛ, ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯥꯏꯛꯁꯨ ꯃꯃꯥꯅ ꯂꯥꯎꯔꯤꯕꯁꯤ ꯏꯇꯥ ꯇꯥꯔꯝꯗꯕꯤ ꯑꯦꯜꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯜꯂꯛꯇꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯜꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯤꯕꯗꯒꯤ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯄꯥꯛ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯏꯛꯅ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯦꯜ, ꯅꯪ ꯆꯥꯟꯕꯤꯗꯨꯅ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯆꯪꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯃꯛ ꯏꯃꯥꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯅꯤ, ꯑꯩꯕꯨ ꯊꯥꯖꯧ, ꯎꯄꯨꯁꯤꯗ ꯆꯪꯉꯨ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯄꯨꯁꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯅꯤ, ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯛꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯑꯦꯜꯁꯨ ꯎꯄꯨꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯛꯅꯁꯨ ꯎꯄꯨꯁꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯦꯜꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯑꯁꯤ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯜꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯅ ꯐꯥꯗꯨꯅ ꯄꯨꯕꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯗꯁꯨ ꯀꯞꯇꯨꯅ ꯄꯄꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯦꯂꯦꯚꯦꯟꯁꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯁꯤꯅ ꯀꯥ ꯑꯃꯗ ꯂꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯑꯦꯂꯦꯚꯦꯟꯁꯨ ꯀꯥꯁꯤꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯁꯤꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯁꯤ ꯉꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯛꯅ ꯃꯍꯥꯛꯄꯨ ꯎꯄꯨꯁꯤꯗ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯊꯝꯃꯝꯕꯗꯒꯤ ꯆꯞ ꯆꯥꯅ ꯐꯪꯂꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯛꯁꯤ ꯃꯃꯥꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯥꯏꯛꯅꯗꯤ ꯃꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯇꯕꯒꯤ ꯆꯩꯔꯛꯑꯅꯤ ꯈꯟꯗꯨꯅ ꯃꯁꯥ ꯉꯝꯗꯦ ꯂꯣꯛ ꯈꯨꯏ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯥ ꯀꯦꯔꯦꯟꯅ ꯃꯥꯏꯛ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯗꯦꯀꯣ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅꯁꯨ ꯈꯪꯉꯤ, ꯋꯤꯜ ꯃꯥꯡꯈꯤꯕꯗꯒꯤ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯋꯦ ꯍꯥꯏꯕꯗꯨꯁꯨ ꯃꯃꯥꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯂꯣꯠꯄ ꯌꯥꯗꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨ, ꯅꯪꯒꯤ ꯃꯔꯨꯞ ꯋꯤꯜꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯃꯥꯏꯛꯁꯨ ꯃꯃꯥꯅ ꯁꯥꯎꯔꯝꯗꯕꯁꯤꯗ ꯍꯔꯥꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯛꯁꯤ ꯄ꯭ꯔꯕꯞ ꯆꯦꯜꯂꯛꯇꯨꯅ ꯑꯦꯂꯦꯚꯦꯟꯅ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯂꯩꯍꯧꯕ ꯎꯄꯨꯁꯤ ꯄ꯭ꯔꯕꯞ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯚꯦꯟꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯇꯥꯁꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯃꯥꯏꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯤ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯑꯍꯟꯕ ꯇꯦꯂꯤꯐꯣꯟꯁꯤ ꯄ꯭ꯔꯕꯞ ꯄꯥꯟꯁꯟꯗꯨꯅ ꯇꯦꯂꯤꯐꯣꯟ ꯂꯥꯛꯄ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯣꯄꯔ ꯍꯣꯏ ꯑꯃꯗꯤ ꯋꯤꯜꯕꯨ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯎꯃꯪꯒꯤ ꯖꯒꯥꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯕꯁꯨ ꯋꯤꯜꯁꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯍꯣꯄꯔꯁꯨ ꯑꯔꯨꯕ ꯏꯁꯤꯡ ꯑꯃꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯣꯄꯔꯅ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯁꯤꯗ ꯌꯥꯔꯦ ꯃꯄꯥꯟꯗꯨꯗ ꯌꯥꯝ ꯅꯛꯁꯜꯂꯨꯔꯅꯨ, ꯁꯣꯏꯗꯅ ꯅꯪ ꯑꯃꯨꯛ ꯇꯥꯈꯤꯅꯤ, ꯅꯪ ꯑꯃꯨꯛ ꯁꯤꯗ ꯇꯥꯁꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯀꯅꯥꯅ ꯇꯧꯍꯧꯒꯗꯣꯏꯕ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ꯫ ꯅꯨꯄꯥꯁꯤꯅ ꯁꯔ ꯃꯁꯤꯗꯤ ꯌꯥꯝ ꯂꯨꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯒꯗꯧꯔꯤꯕꯁꯤ ꯏꯁꯤꯡꯗꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯑꯣꯏꯔꯕꯁꯨ ꯌꯥꯝ ꯋꯥꯡꯅ ꯇꯥꯔꯕꯗꯤ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏꯁꯤ ꯁꯤꯃꯦꯟ ꯑꯍꯩꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯁꯣꯔꯒꯥꯗꯨ ꯂꯣꯏꯅ ꯂꯦꯞꯈꯤꯗꯣꯔꯤꯕꯅꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯣꯄꯔꯗ ꯁꯦꯠꯇ ꯄꯥꯎ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯐꯥꯎꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯑꯦꯂꯦꯚꯦꯟ ꯐꯥꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯍꯣꯇꯦꯜ ꯃꯄꯨ ꯕꯦꯅꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅꯤ꯫
ꯍꯣꯄꯔꯒꯤ ꯇꯤꯝꯁꯤꯁꯨ ꯃꯐꯝꯁꯤꯗ ꯄꯔꯕ ꯂꯥꯛꯇꯨꯅ ꯌꯦꯡꯁꯜꯂꯦ ꯍꯧꯖꯤꯛ ꯕꯦꯅꯤꯁꯤ ꯍꯌꯤꯡ ꯋꯥ ꯏꯟꯗꯨꯅ ꯃꯈꯨꯠꯇ ꯄꯤꯁꯇꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯄꯨꯂꯤꯁ ꯑꯃꯅꯗꯤ ꯕꯦꯅꯤꯒꯤ ꯃꯤꯁꯤꯁꯤ ꯁꯣꯁꯥꯏꯠ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯩ ꯕꯦꯅꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯍꯥꯛ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯖꯣꯅꯥꯊꯟꯁꯤ ꯃꯅꯥꯎꯄꯥ ꯋꯤꯜꯕꯨ ꯊꯤꯕ ꯃꯄꯥ ꯂꯣꯅꯤꯒꯤ ꯌꯨꯝꯁꯤ ꯌꯧꯁꯜꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯣꯡ ꯊꯤꯟꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤ ꯊꯣꯛꯂꯛꯂꯤ ꯖꯣꯅꯥꯊꯟꯁꯨ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯄ꯭ꯔꯕꯞ ꯆꯪꯁꯟꯗꯨꯅ ꯃꯅꯥꯎꯄꯥ ꯋꯤꯜꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥ ꯂꯣꯅꯤꯁꯤ ꯊꯣꯛꯂꯛꯇꯨꯅ ꯖꯣꯅꯥꯊꯟꯕꯨ ꯐꯛꯂꯥꯡꯗ ꯅꯝꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯖꯣꯅꯥꯊꯟꯅꯁꯨ ꯃꯄꯥꯗ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯤ ꯃꯄꯥ ꯂꯣꯅꯤꯅ ꯅꯪꯗꯤ ꯄꯥꯡꯒꯟꯒꯤ ꯌꯥꯝ ꯀꯜꯂꯝꯂꯕ ꯖꯥꯠꯅꯤꯅ ꯌꯥꯝ ꯆꯥꯎꯔꯝꯂꯦꯅꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯚꯥꯞ ꯈꯔ ꯇꯥꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯂꯣꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯗ ꯖꯣꯅꯥꯊꯟꯁꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯨꯀꯥꯁꯀ ꯗꯁꯇꯤꯟꯒꯁꯤ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯥꯏꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯍꯥꯛꯅ ꯋꯤꯜꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯍꯥꯏꯔꯤ ꯃꯈꯣꯏꯅꯤꯁꯨ ꯉꯛꯂꯞ ꯇꯧꯗꯨꯅ ꯗꯁꯇꯤꯟꯅ ꯃꯍꯥꯛꯅ ꯋꯤꯜꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯉꯁꯥꯏ 11ꯅ ꯌꯦꯡꯈꯤꯕ ꯋꯤꯜ ꯌꯥꯎꯕ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣꯁꯤ ꯌꯦꯡꯕꯗ ꯉꯁꯥꯏ ꯋꯤꯜꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯈꯤ ꯋꯤꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯤ ꯋꯥꯐꯝꯁꯤ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯔꯦ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯥꯏꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯈꯣꯏꯅꯤꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ 11 ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨꯁꯨ ꯃꯛꯋꯨꯗꯀꯤ ꯖꯒꯥꯗꯅꯤ ꯋꯤꯜꯁꯨ ꯃꯐꯝꯗꯨꯗ ꯃꯥꯡꯈꯤꯕꯅꯤ 11ꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯃꯍꯥꯛꯁꯤ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯐꯥꯅꯕ ꯇꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯋꯤꯜꯕꯨꯁꯨ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯐꯥꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅꯗꯤ ꯋꯤꯜꯒꯤ ꯂꯩꯐꯝꯁꯤ ꯈꯪꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯂꯨꯀꯥꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯇꯨꯃꯤꯟ ꯂꯩꯁꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯤꯜ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄ ꯌꯥꯏꯅ ꯂꯨꯀꯥꯁꯅ 11ꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯅꯪꯅ ꯋꯤꯜꯒꯤ ꯂꯩꯐꯝ ꯈꯪꯉꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯨ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯣꯟꯁꯤ ꯈꯤꯇꯪ ꯀꯜꯂꯞꯅ 11ꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯤ 11ꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯁꯥꯁꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯥꯏꯛꯅ ꯂꯨꯀꯥꯁꯇ ꯂꯨꯀꯥꯁ ꯅꯪꯒꯤꯗꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯪꯒꯤꯗꯨꯗꯤ ꯃꯉꯣꯟꯗ ꯀꯤꯍꯜꯂꯦ ꯍꯥꯏꯔꯤ ꯂꯨꯀꯥꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯠ ꯍꯥꯏꯗꯣꯔꯛꯄ ꯌꯥꯏꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯜꯂꯤꯕꯁꯦ ꯃꯍꯥꯛꯇꯤ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ ꯋꯥꯐꯝꯁꯤ ꯅꯣꯏ ꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ 11ꯅ ꯍꯥꯏꯕꯗ ꯄꯥꯎ ꯑꯁꯤ ꯑꯍꯟꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯂꯨꯀꯥꯁꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ 11 ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯛꯅ ꯍꯪꯂꯤ ꯗꯁꯇꯤꯟꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯑꯁꯤ ꯑꯍꯟꯁꯤꯡꯗ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯒꯗꯣꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯗꯨꯅ ꯀꯔꯝꯕꯅꯣ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯌꯥꯝ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕꯅꯤ ꯉꯁꯥꯏ 11ꯅ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤꯕꯒꯨꯝ ꯅꯣꯡꯃꯩ ꯅꯝꯕꯒꯤ ꯄꯣꯏꯁꯟꯁꯤ ꯇꯧꯔꯛꯂꯤ ꯗꯁꯇꯤꯟꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯂꯨꯀꯥꯁꯅ ꯃꯥꯏꯛꯀꯤ ꯃꯈꯨꯠꯁꯤ ꯀꯟꯊꯣꯛꯑꯝꯗꯨꯅ ꯑꯩꯗꯤ ꯋꯥꯐꯝꯁꯤ ꯅꯣꯏ ꯃꯥꯗ ꯍꯥꯏꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤ ꯂꯨꯀꯥꯁꯅ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯃꯊꯟꯗ ꯒꯝ ꯊꯤꯡꯖꯤꯜꯂꯛꯂꯤ ꯂꯨꯀꯥꯁꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯊꯣꯡꯁꯤ ꯑꯗꯨꯃꯛ ꯊꯤꯡꯖꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ 11ꯁꯤ ꯅꯥꯍꯤ ꯇꯥꯗꯨꯅ ꯂꯨꯀꯥꯁꯇ ꯈꯥꯔꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯊꯣꯡꯁꯤ ꯂꯨꯀꯥꯁ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯁꯨꯄꯔ ꯄꯋꯥꯔꯅ ꯊꯤꯡꯖꯤꯟꯕ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤꯁꯨ 11ꯒꯤ ꯃꯑꯣꯡꯁꯤꯗ ꯀꯤꯕꯗ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯋꯤꯜꯒꯤ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯅ ꯃꯥꯡꯈ꯭ꯔꯕ ꯃꯅꯥꯎꯄꯥ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯂꯣꯅꯤꯒꯤ ꯃꯌꯨꯝꯁꯤꯗ ꯊꯤꯕ ꯌꯥꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯥꯔ ꯐꯥꯎꯕꯗ ꯍꯥꯡꯇꯣꯛꯇꯨꯅ ꯊꯤꯔꯤ ꯂꯣꯅꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯊꯤꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯄꯤꯈꯥꯎꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅꯁꯨ ꯅꯍꯥꯟ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯋꯤꯜ ꯃꯐꯝꯁꯤꯗ ꯂꯩꯇꯦ ꯄꯨꯂꯤꯁꯁꯨ ꯃꯐꯝꯁꯤꯗ ꯍꯟꯖꯟ ꯂꯥꯛꯑꯝꯃꯕꯅꯤ ꯖꯣꯅꯥꯊꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯣꯅꯤꯅ ꯑꯩꯅ ꯈꯟꯕꯗ ꯅꯃꯥꯅ ꯋꯤꯜꯒꯤ ꯂꯩꯐꯝꯗꯨ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯃꯥꯗꯣ ꯍꯥꯟꯅꯗꯒꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕꯅꯤ ꯈꯔ ꯀꯥꯎꯒꯟꯕꯅꯤ ꯖꯣꯅꯥꯊꯟꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯄꯥꯎꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯧꯖꯤꯛ ꯊꯤꯔꯤꯕꯅꯤ ꯂꯣꯅꯤꯅ ꯃꯗꯨꯗ ꯆꯤꯞꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯃꯁꯤꯗ ꯆꯤꯞ ꯍꯥꯏꯔꯤꯕꯁꯤ ꯖꯤꯝ ꯍꯣꯄꯔꯕꯨꯅꯤ ꯖꯣꯅꯥꯊꯟꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ ꯂꯣꯅꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯝ ꯍꯣꯄꯔꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯣꯅꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯖꯣꯅꯥꯊꯟ ꯅꯃꯥꯗꯁꯨ ꯍꯥꯏꯌꯨ ꯌꯥꯅꯕ ꯊꯦꯝꯃꯨ ꯅꯣꯔꯣꯛ ꯀꯨꯝꯂꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯃꯐꯝꯁꯤꯗ ꯂꯥꯛꯎ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯈꯔ ꯆꯥꯎꯈꯠꯄꯅꯤ ꯅꯪꯁꯨ ꯂꯥꯛꯑꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯖꯣꯅꯥꯊꯟꯁꯨ ꯃꯄꯥꯒꯤ ꯋꯥꯇꯥꯁꯤꯗ ꯅꯣꯛꯁꯜꯂꯛꯂꯤ ꯃꯄꯥ ꯂꯣꯅꯤꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯣꯅꯥꯊꯟꯅ ꯊꯥꯖꯗꯦ ꯅꯪꯁꯦ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯔꯤ ꯂꯣꯅꯤꯅ ꯃꯗꯨꯁꯨ ꯅꯪꯒꯤ ꯅꯃꯥꯅ ꯇꯝꯕꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕꯁꯤ ꯅꯃꯥꯅꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯏꯃꯨꯡꯗꯨꯒꯤ ꯋꯥꯔꯤꯗꯨ ꯐꯖꯔꯤꯅꯦ ꯑꯉꯥꯡ ꯑꯃꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯀꯣꯏꯗꯨꯅ ꯂꯩꯔꯦ ꯅꯃꯥꯅ ꯅꯈꯣꯏꯁꯤ ꯐꯖꯅ ꯁꯦꯟꯅꯕ ꯖꯥꯠꯅꯤ ꯖꯣꯅꯥꯊꯟ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯄꯥꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯖꯣꯅꯥꯊꯟꯅ ꯃꯅꯥꯎꯄꯥ ꯋꯤꯜ ꯌꯥꯎꯕ ꯐꯣꯇꯣꯒꯤ ꯄꯣꯁꯇꯔꯁꯤ ꯃꯄꯥ ꯂꯣꯅꯤꯗ ꯄꯤꯁꯜꯂꯝꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯁꯛ ꯑꯗꯨ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯂꯣꯅꯤꯁꯨ ꯃꯆꯥꯒꯤ ꯐꯣꯇꯣꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯊꯣꯛꯂꯛꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯗꯤ ꯌꯦꯡꯕꯗ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ ꯅꯪ ꯊꯥꯗꯣꯛꯑꯝꯃꯒ ꯃꯅꯥꯛꯇ ꯂꯩꯔꯣꯁꯤꯔ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯖꯤꯝ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨ ꯕꯦꯅꯤ ꯁꯤꯔꯝꯕꯒꯤꯗꯃꯛ ꯑꯍꯜ ꯑꯃꯗ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯔꯤ ꯍꯣꯄꯔꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯕꯦꯅꯤꯗ ꯑꯍꯣꯡꯕ ꯈꯔ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯑꯗꯨꯗꯤ ꯑꯃꯠꯇ ꯎꯈꯤꯗꯦꯗ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯁꯤꯒꯤ ꯃꯃꯥꯡꯗ
ꯄꯨꯟꯅ ꯉꯥ ꯐꯥꯕꯁꯨ ꯆꯠꯃꯤꯟꯅꯔꯨꯏ ꯃꯗꯨ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯈꯤꯗꯦ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯕꯦꯅꯤꯒꯤ ꯌꯦꯡꯊꯤꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯒꯨꯝꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯑꯍꯟꯁꯤꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯗꯤ ꯈꯔ ꯁꯥꯎꯅꯈꯤꯕꯅꯤ ꯍꯣꯄꯔꯅ ꯑꯗꯣꯝꯅ ꯕꯦꯅꯤꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯎꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯍꯜꯁꯤꯅ ꯅꯍꯥꯟ ꯎꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯅꯕ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯗ ꯂꯥꯛꯈꯤ ꯍꯣꯄꯔꯅ ꯅꯨꯃꯤꯠꯇꯨ ꯍꯣꯇꯦꯜꯗꯨꯗ ꯃꯤ ꯀꯌꯥꯗꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯍꯜꯁꯤꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒ ꯍꯦꯟꯅꯔꯤꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤ ꯕꯦꯅꯤꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯁꯨ ꯎꯈꯤ ꯑꯉꯥꯡꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯣꯄꯔꯁꯨ ꯑꯉꯥꯡ ꯄꯜꯂꯛꯄ ꯑꯁꯤꯗ ꯆꯤꯡꯅꯔꯞ ꯇꯧꯗꯨꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯀꯔꯝꯕ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯔꯤ ꯑꯍꯜꯁꯤꯅ ꯑꯉꯥꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯀꯤꯆꯟꯗꯒꯤ ꯆꯥꯅꯕ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯗꯨꯅ ꯕꯦꯅꯤꯅ ꯐꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯣꯄꯔꯅ ꯑꯉꯥꯡꯗꯨꯗꯤ ꯌꯦꯡꯕꯗ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯍꯟꯁꯤꯅ ꯑꯉꯥꯡꯗꯨ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯉꯥꯡꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕꯗꯨ ꯁ꯭ꯋꯥꯏꯃꯨꯛꯇꯤ ꯋꯥꯡꯕ ꯌꯥꯏ ꯑꯩꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯨꯟꯅꯗꯤ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ ꯀꯤꯆꯟ ꯃꯅꯨꯡꯗ ꯂꯩꯕꯗꯨ ꯎꯕꯅꯤ ꯄꯨꯂꯤꯁ ꯑꯃꯅ ꯋꯤꯜꯒꯤ ꯐꯣꯇꯣꯁꯤ ꯄꯤꯁꯜꯂꯛꯇꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯠꯂꯛꯂꯤ ꯑꯍꯟꯁꯤꯅ ꯋꯤꯜꯒꯤ ꯐꯣꯇꯣꯁꯤ ꯌꯦꯡꯗꯨꯅ ꯃꯁꯤꯗꯤ ꯅꯠꯇꯦꯗ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯅꯁꯨ ꯈꯪꯏ ꯖꯣꯏꯁꯀꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗꯤ ꯃꯁꯝꯁꯨ ꯌꯥꯝꯅ ꯇꯦꯟꯅ ꯀꯛꯏ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯋꯤꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯁꯝ ꯇꯦꯟꯅ ꯀꯛꯂꯕꯗꯤ ꯑꯗꯣꯝꯅ ꯎꯈ꯭ꯔꯤꯕ ꯑꯉꯥꯡꯗꯨ ꯃꯥꯟꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯍꯟꯁꯤꯅ ꯑꯩꯅꯁꯨ ꯑꯉꯥꯡꯗꯨ ꯐꯖꯅ ꯎꯍꯧꯗ꯭ꯔꯦꯅꯦ ꯑꯗꯨꯕꯨ ꯋꯥꯡꯕꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯀꯥꯟ ꯆꯥꯗꯗꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯥꯟꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯥꯟꯁꯤꯁꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯁ꯭ꯇꯦꯞꯅ ꯃꯌꯨꯝꯗ ꯄꯥꯔꯇꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯏꯟꯚꯥꯏꯠ ꯐꯪꯕꯗꯒꯤ ꯆꯠꯃꯤꯟꯅꯅꯕ ꯃꯃꯥꯟꯅꯕꯤ ꯕꯥꯔꯕꯔꯥꯕꯨ ꯀꯟꯅ ꯍꯧꯔꯤ ꯇꯟꯖꯥꯁꯤꯗ ꯃꯃꯥ ꯀꯦꯔꯦꯟꯅ ꯀꯧꯔꯛꯄꯗꯒꯤ ꯆꯥꯛ ꯆꯥꯕ ꯀꯨꯝꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏ ꯍꯣꯏꯗ ꯂꯨꯀꯥꯁꯀ ꯗꯁꯇꯤꯟꯒꯁꯨ ꯆꯥꯛ ꯆꯥꯕꯁꯤ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯤ ꯍꯧꯖꯤꯛ 11ꯒꯤ ꯋꯥꯈꯟꯗ ꯃꯊꯥ ꯁꯥꯗꯨꯅ ꯆꯥꯅꯕꯁꯤꯡꯁꯤ ꯌꯥꯝ ꯕꯤꯠ ꯇꯠꯅ ꯆꯥꯔꯤ ꯃꯁꯤꯗ ꯃꯥꯏꯛꯀꯤ ꯃꯃꯥ ꯀꯦꯔꯦꯟꯅ ꯅꯈꯣꯏ ꯍꯨꯝ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯁꯇꯤꯟꯅ ꯑꯩꯗꯤ ꯄꯨꯛ ꯂꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯔꯤ ꯂꯨꯀꯥꯁꯁꯨ ꯍꯧꯖꯤꯛꯇ ꯃꯌꯨꯝꯗ ꯆꯥꯁꯜꯂꯛꯑꯦ ꯍꯥꯏꯔꯤ ꯅꯥꯟꯁꯤꯅꯁꯨꯃꯃꯥꯗ ꯄꯥꯔꯇꯤ ꯆꯠꯅꯕ ꯑꯣꯏꯗꯕ ꯉꯥꯡꯁꯟꯗꯨꯅ ꯋꯤꯜ ꯃꯥꯡꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁ꯭ꯀꯨꯜꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯜꯂꯤ ꯃꯃꯥ ꯀꯦꯔꯦꯟꯅꯁꯨ ꯆꯠꯄꯨꯗꯤ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯂꯥꯛꯎ ꯃꯥꯏꯛ ꯍꯣꯏꯗꯤ ꯄꯨꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯃꯥꯏꯛ ꯍꯣꯏ ꯗꯁꯇꯤꯟ ꯍꯣꯏꯗꯤ 11ꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯂꯣꯏꯅ ꯍꯥꯏꯔꯛꯂꯤ ꯀꯦꯔꯦꯟꯅ ꯃꯥꯏꯛꯇ ꯅꯪꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯋꯤꯜꯒꯤꯗꯃꯛ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯑꯁꯤ ꯌꯥꯎꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯇꯟꯖꯥꯁꯤda ꯃꯥꯏꯛꯁꯤ ꯁꯪꯒꯣꯝ ꯍꯥꯔꯛꯂꯤ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯁꯪꯒꯣꯝ ꯍꯥꯔꯤꯕꯁꯤ ꯃꯃꯥꯅ ꯋꯥꯍꯪꯁꯤ ꯍꯪꯕꯒꯤ ꯅꯠꯇꯦ ꯃꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ 11ꯁꯤ ꯊꯣꯛꯂꯛꯄ ꯎꯕꯗꯒꯤ ꯍꯥꯔꯤꯕꯅꯤ ꯃꯃꯥ ꯀꯦꯔꯦꯟꯅꯁꯨ ꯇꯨꯡ ꯂꯩꯊꯣꯛꯀꯦ ꯇꯧꯕꯗ ꯗꯁꯇꯤꯟꯅ 11ꯁꯤ ꯁꯣꯏꯗꯅ ꯎꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤ ꯀꯟꯅ ꯊꯤꯜꯂꯛꯂꯤ ꯃꯌꯥꯝꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯍꯜꯂꯤ 11ꯗꯤ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯃꯥꯏꯛꯀꯤ ꯃꯆꯟꯅꯨꯄꯤ ꯍꯣꯂꯤꯅꯗꯤ 11ꯁꯤ ꯎꯍꯧꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯋꯤꯜ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯁꯔꯆ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯅ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯛꯇꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯣꯄꯔ ꯍꯣꯏꯁꯨ ꯎꯃꯪꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯣꯄꯔꯗ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯁꯤꯅ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯝꯒꯗ꯭ꯔꯅꯦ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯑꯉꯥꯡꯗꯨ ꯋꯤꯜꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯁꯝꯗꯨꯅ ꯀꯔꯤꯒꯤ ꯇꯦꯟꯅ ꯀꯛꯊꯛꯀꯗꯣꯔꯤꯕ ꯑꯗꯨꯒ ꯋꯤꯜꯅ ꯕꯦꯅꯤꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯀꯔꯤꯒꯤ ꯑꯆꯥꯄꯣꯠ ꯍꯨꯔꯥꯟꯒꯗꯣꯔꯤꯕ ꯍꯣꯄꯔꯅ ꯃꯗꯨꯒꯤ ꯋꯥꯍꯪꯁꯤꯡꯗꯨꯗꯤ ꯑꯉꯥꯡꯗꯨ ꯐꯪꯉꯀꯥꯟꯗ ꯍꯪꯒꯗꯕ ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯍꯣꯄꯔ ꯍꯣꯏꯁꯨ ꯃꯐꯝꯁꯤꯗ ꯆꯦꯟꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯤꯜ ꯍꯣꯏꯒꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯍꯣꯄꯔꯅ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯃꯁꯤꯒꯤ ꯐꯤ ꯃꯆꯦꯠ ꯑꯁꯤ ꯃꯈꯨꯟꯁꯤꯗꯒꯤ ꯊꯦꯡꯅꯕꯅꯤ ꯍꯣꯄꯔꯅꯁꯨ ꯃꯈꯨꯟꯁꯤꯗ ꯇꯣꯁ ꯀꯥꯞꯁꯟꯗꯨꯅ ꯌꯦꯡꯂꯤ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯉꯥꯡꯁꯤꯡꯅꯕꯨ ꯃꯈꯨꯟꯁꯤꯗ ꯀꯔꯤꯒꯤ ꯆꯪꯉꯝꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯆꯪꯉꯝꯕꯁꯨ ꯌꯥꯏ ꯑꯉꯥꯡꯗꯨ ꯌꯥꯝ ꯀꯤꯔꯕꯗꯤ ꯂꯣꯠꯅꯕꯒꯤꯗꯃꯛ ꯃꯈꯨꯟꯁꯤꯗ ꯆꯪꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯍꯣꯄꯔ ꯍꯣꯏꯅ ꯃꯈꯨꯟꯁꯤꯒꯤ ꯐꯥꯎꯗꯣꯛꯐꯝ ꯖꯒꯥ ꯑꯁꯤ ꯊꯤꯔꯛꯄꯗ ꯖꯥꯂꯤ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯐꯝꯁꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯒꯤ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯖꯒꯥꯗꯨꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯛꯅ ꯑꯦꯜꯒꯤꯗꯃꯛ ꯆꯥꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯁꯨ 11ꯗ ꯀꯤꯕꯗꯒꯤ ꯃꯥꯏꯀꯦꯜꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯥꯏꯛꯅ ꯑꯦꯜꯗ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯀꯤꯔꯨꯔꯅꯨ ꯃꯈꯣꯏꯅꯁꯨ ꯀꯅꯥꯝꯇꯗ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯃꯈꯣꯏꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯇꯧꯈ꯭ꯔꯕꯅꯤ ꯗꯁꯇꯤꯟꯅ ꯍꯥꯟꯅ ꯅꯪꯁꯤ ꯁꯨꯄꯔ ꯄꯋꯥꯔ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯉꯝꯃꯒꯗꯤ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯁꯥꯎꯍꯜꯂꯝꯃꯣꯏ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯦꯜ ꯅꯪꯉꯣꯟꯗ ꯃꯈꯣꯏꯅꯤꯁꯤ ꯈꯔ ꯀꯤꯔꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦꯗ ꯃꯈꯣꯏꯅꯤꯁꯨ ꯚꯥꯞ ꯇꯥꯔꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯨꯀꯥꯁꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯑꯦꯜꯅ ꯀꯔꯤ ꯃꯔꯨꯞ ꯍꯥꯏꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯅꯪꯒꯤꯗꯃꯛꯁꯨ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯂꯦꯞꯅꯈꯤꯕ ꯋꯥꯐꯝꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯨꯒꯥꯏꯅꯔꯣꯏ ꯃꯔꯨꯞ ꯍꯥꯏꯕꯁꯤꯒꯤ ꯃꯔꯛꯇꯗꯤ ꯋꯥ ꯂꯣꯠꯄ ꯑꯃꯠꯇ ꯂꯩꯅꯕ ꯌꯥꯗꯦ ꯑꯣꯏꯗꯕꯁꯨ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤ 11ꯁꯨ ꯋꯥꯐꯝꯁꯤꯡꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯥꯟꯁꯤꯒ ꯕꯥꯔꯕꯔꯥꯒꯁꯤ ꯁ꯭ꯇꯦꯞꯀꯤ ꯃꯌꯨꯝꯗ
ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯂꯤ ꯅꯦꯟꯁꯤꯅ ꯕꯥꯔꯕꯔꯥꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯃꯃꯥ ꯁꯥꯗꯨꯅ ꯁꯦꯟꯅꯕꯤꯅꯕ ꯋꯥꯔꯦꯞ ꯂꯦꯞꯅꯗꯨꯅ ꯁ꯭ꯇꯦꯞꯀꯤ ꯃꯌꯨꯝꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ 11ꯁꯤ ꯃꯥꯏꯛ ꯍꯣꯏꯅ ꯁꯥꯟꯅꯐꯝꯁꯤꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯀꯩꯅꯣꯝꯃ ꯌꯦꯡꯂꯤ ꯗꯁꯇꯤꯟ ꯍꯣꯏ ꯂꯨꯀꯥꯁ ꯍꯣꯏꯁꯨ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯗꯒꯤ ꯉꯛꯅ ꯌꯦꯡꯂꯤ ꯑꯦꯜꯅ ꯃꯃꯤꯠꯁꯦ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯇꯨꯅ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯁꯤꯅ ꯋꯤꯜꯅꯤ ꯍꯥꯏꯔꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯏꯛꯅ ꯅꯪꯅ ꯋꯤꯜꯕꯨ ꯍꯥꯟꯅ ꯎꯈ꯭ꯔꯕꯔꯥ ꯃꯒꯨꯠꯇ ꯎꯈꯤꯕꯔꯥ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ 11ꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯑꯇꯩ ꯂꯩꯔꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤ ꯂꯣꯏꯅ ꯏꯟꯊꯣꯛꯈꯤꯗꯨꯅ ꯕꯣꯠ ꯑꯁꯤ ꯃꯊꯛꯀꯥꯡ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯊꯛꯀꯥꯡ ꯑꯣꯟꯊꯣꯛꯂꯕ ꯕꯣꯠ ꯑꯁꯤꯗ ꯋꯤꯜꯅꯤ ꯍꯥꯏꯈꯤꯕ ꯃꯨꯔꯇꯤꯁꯤ ꯊꯥꯡꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯥꯏꯛꯅ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯜꯅ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯋꯤꯜꯗꯨ ꯍꯧꯖꯤꯛꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ 11ꯅ ꯃꯉꯛ ꯅꯣꯝꯃꯛꯂꯤ ꯃꯥꯏꯛꯅ ꯃꯍꯥꯛꯅ ꯂꯣꯠꯂꯤꯕꯁꯤ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯗꯒꯤ ꯂꯣꯠꯂꯤꯕꯔꯥ 11ꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯛꯂꯤ ꯃꯥꯏꯛꯅ ꯑꯗꯨꯔꯕꯗꯤ ꯀꯔꯤ ꯀꯤꯕꯗꯒꯤ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ 11ꯅ ꯋꯤꯜꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯃꯨꯔꯇꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯣꯟꯁꯇꯥꯔ ꯑꯃꯒꯤ ꯃꯨꯔꯇꯤ ꯑꯃꯃꯨꯛ ꯊꯥꯡꯖꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯁꯤ ꯃꯅꯥꯎꯄꯥ ꯃꯥꯡꯈꯤꯕ ꯃꯐꯝꯁꯤꯗ ꯊꯤꯖꯤꯟꯕ ꯑꯣꯏꯅ ꯐꯣꯇꯣ ꯈꯔ ꯄꯪꯀꯥꯞꯇ ꯀꯥꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯄꯁꯤ ꯇꯥꯔꯦ ꯖꯣꯅꯥꯊꯟꯁꯨ ꯈꯣꯟꯖꯦꯜꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯈꯣꯟꯖꯦꯜꯁꯤ ꯅꯥꯟꯁꯤ ꯍꯣꯏꯅ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯂꯥꯡꯕꯒꯤ ꯑꯣꯏꯔꯝꯂꯦ ꯖꯣꯅꯥꯊꯟꯅꯁꯨ ꯃꯈꯣꯏꯁꯤꯡꯁꯤ ꯂꯥꯞꯅ ꯐꯣꯇꯣ ꯈꯔ ꯀꯥꯞꯂꯤ ꯄꯥꯔꯇꯤꯁꯤꯗꯅ ꯁ꯭ꯇꯦꯞꯅ ꯕꯤꯌꯔ ꯀꯦꯟꯁꯤ ꯁꯥꯏꯠꯇ ꯍꯨꯠꯇꯠꯇꯨꯅ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯊꯛꯇꯣꯛꯂꯤ ꯅꯦꯟꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯕꯤꯌꯔ ꯀꯦꯟ ꯑꯃ ꯁꯥꯏꯠꯇ ꯍꯨꯠꯇꯠꯇꯨꯅ ꯊꯛꯇꯣꯛꯈ꯭ꯔꯦ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯤ ꯕꯥꯔꯕꯔꯥꯗ ꯃꯍꯥꯛꯁꯨ ꯊꯛꯅꯕ ꯀꯟꯅ ꯍꯥꯏꯔꯤ ꯕꯥꯔꯕꯔꯥꯁꯨ ꯕꯤꯠ ꯂꯩꯇꯅ ꯕꯤꯠ ꯇꯠꯅ ꯕꯤꯌꯔ ꯀꯦꯟ ꯑꯁꯤ ꯊꯥꯡꯁꯤꯅ ꯍꯨꯠꯀꯦ ꯇꯧꯕꯗ ꯃꯈꯨꯠꯇ ꯑꯣꯏꯅ ꯊꯤꯟꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯥꯔꯕꯔꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏ ꯈꯔ ꯊꯣꯛꯂꯤ ꯅꯥꯟꯁꯤꯅꯁꯨ ꯄꯥꯈꯠꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯕꯥꯔꯕꯔꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯎꯍꯟꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯤꯌꯥꯔ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯤꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯕꯥꯔꯕꯔꯥꯗꯤ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯤ ꯑꯃꯨꯛ ꯖꯣꯅꯥꯊꯟꯅ ꯎꯃꯪꯁꯤꯗꯒꯤ ꯀꯥꯞꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯖꯣꯏꯁꯁꯤ ꯍꯧꯖꯤꯛ ꯃꯆꯥꯒꯤ ꯐꯣꯟ ꯂꯥꯛꯄ ꯆꯥꯅꯤ ꯊꯛꯅꯤ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯐꯣꯟꯁꯤ ꯀꯣꯟꯗꯨꯅ ꯇꯨꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯐꯣꯟꯁꯤ ꯂꯥꯛꯂꯤ ꯐꯣꯟꯁꯤ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯆꯥ ꯋꯤꯜꯅ ꯌꯥꯝ ꯋꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯛꯂꯤ ꯖꯣꯏꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯞꯂꯤ ꯌꯨꯝꯁꯤꯒꯤ ꯃꯩꯁꯤꯁꯨ ꯈꯞꯄ ꯍꯧꯔꯛꯂꯦ ꯖꯣꯏꯁꯅ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯪꯂꯤ ꯋꯤꯜꯅ ꯃꯃꯥꯕꯨ ꯍꯦꯛ ꯀꯧꯔꯛꯄꯒ ꯇꯦꯂꯤꯐꯣꯟꯁꯤ ꯃꯩ ꯍꯧꯗꯨꯅ ꯑꯃꯨꯛ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯖꯣꯏꯁꯁꯨ ꯁꯥꯎꯕ ꯍꯦꯟꯗꯨꯅ ꯀꯞꯂꯒ ꯐꯣꯟꯁꯤ ꯊꯨꯒꯥꯏꯔꯤ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯀꯥꯁꯤꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕꯁꯤ ꯈꯞꯇꯨꯅ ꯂꯩꯔꯦ ꯂꯥꯏꯠ ꯈꯞꯄ ꯑꯁꯤ ꯃꯊꯪ ꯂꯥꯟꯈꯤꯗꯨꯅ ꯀꯥ ꯑꯃꯗ ꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦ ꯖꯣꯏꯁꯨ ꯂꯥꯏꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯀꯥꯁꯤꯗ ꯏꯁꯩꯁꯨ ꯍꯧꯅ ꯊꯥꯒꯠꯂꯛꯂꯦ ꯑꯗꯨꯒ ꯂꯥꯏꯠꯁꯤꯡꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯈꯞꯇꯨꯅ ꯂꯩꯔꯦ ꯖꯣꯏꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯤꯕ ꯐꯥꯎꯔꯛꯂꯦ ꯖꯣꯏꯁꯅ ꯌꯥꯝ ꯀꯤꯅ ꯀꯥꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯈꯞꯄꯤꯕ ꯂꯥꯏꯠꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯂꯥꯏꯠꯁꯤ ꯌꯥꯝ ꯀꯟꯅ ꯉꯥꯟꯈꯠꯂꯝꯂꯒ ꯃꯨꯠꯈ꯭ꯔꯦ ꯊꯥꯔꯝꯂꯤꯕ ꯏꯁꯩꯁꯤꯁꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯐꯛꯂꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯀꯦ ꯇꯧꯕꯒꯤ ꯏꯟꯊꯣꯔꯛꯄ ꯑꯁꯤꯗ ꯖꯣꯏꯁꯨ ꯈꯪꯗꯨꯅ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯁꯤ ꯊꯧꯒꯦ ꯇꯧꯕꯗ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤ ꯑꯃꯨꯛ ꯊꯥꯔꯛꯇꯨꯅ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤ ꯈꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯖꯣꯏꯁꯅ ꯎꯔꯦ ꯖꯣꯏꯁꯨ ꯍꯧꯖꯤꯛ ꯃꯆా ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩ ꯃꯁꯥꯗ ꯇꯦꯟꯁꯟ ꯂꯥꯛꯇꯨꯅ ꯌꯨꯝꯁꯤꯗ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯥꯟꯁꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯗ ꯃꯈꯣꯏ ꯃꯔꯤꯁꯤ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯄꯣꯊꯥꯅꯅꯕ ꯇꯧꯔꯤ ꯃꯁꯤꯗ ꯅꯥꯟꯁꯤꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯥꯟꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯕꯥꯔꯕꯔꯥꯅ ꯅꯥꯟꯁꯤꯗ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯤ ꯅꯥꯟꯁꯤꯅ ꯕꯥꯔꯕꯔꯥ ꯑꯩꯗꯤ ꯏꯊꯟꯇ ꯂꯥꯛꯂꯒꯦ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯛꯂꯤ ꯕꯥꯔꯕꯔꯥꯁꯨ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯃꯊꯟꯇ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯦꯞ ꯍꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯤꯗ ꯃꯈꯣꯡꯁꯤ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯖꯣꯅꯥꯊꯟꯅꯁꯨ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯀꯥꯞꯂꯤ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯅ ꯁ꯭ꯇꯦꯞꯀ ꯅꯦꯟꯁꯤꯒꯁꯤ ꯔꯣꯃꯥꯟꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯖꯣꯅꯥꯊꯟꯁꯨ ꯐꯣꯇꯣ ꯁꯨꯝ ꯀꯥꯞꯄꯝꯕꯗꯒꯤ ꯅꯦꯟꯁꯤ ꯍꯣꯏꯅ ꯐꯤ ꯂꯧꯊꯣꯛꯅꯔꯛꯄꯗꯒꯤ ꯐꯣꯇꯣꯁꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯕꯥꯔꯕꯔꯥꯗ ꯑꯃꯨꯛ ꯀꯥꯞꯂꯤ ꯕꯥꯔꯕꯔꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯁꯤꯡꯁꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯖꯣꯅꯥꯊꯟꯁꯨ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯔꯣꯜꯁꯤ ꯂꯣꯏꯈꯤꯕꯗꯒꯤ ꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯕꯥꯔꯕꯔꯥꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯕꯤꯌꯥꯔ ꯍꯨꯠꯅꯕ ꯍꯣꯠꯅꯕꯗ ꯁꯣꯛꯈꯤꯕ ꯃꯈꯨꯠꯁꯤꯗꯒꯤ ꯏ ꯈꯔ ꯏꯁꯤꯡꯁꯤꯗ ꯇꯥꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕꯁꯤꯡꯁꯤ ꯀꯟꯅ ꯈꯞꯄꯛꯇꯨꯅ ꯃꯅꯥꯛꯇ ꯁꯥ ꯑꯃꯅ ꯉꯪꯗꯨꯅ ꯆꯪꯉꯛꯑꯝꯃꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯖꯣꯅꯥꯊꯟꯁꯨ ꯀꯦꯃꯦꯔꯥ ꯔꯣꯜꯁꯤ ꯍꯦꯛ ꯁꯤꯟꯕ ꯂꯣꯏꯔꯒ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯕꯥꯔꯕꯔꯥꯗꯤ ꯃꯍꯥꯛꯀꯤ ꯐꯝꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯖꯣꯅꯥꯊꯟꯁꯨ ꯕꯥꯔꯕꯔꯥꯁꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯨꯡꯗꯅ ꯅꯦꯟꯁꯤꯒ ꯁ꯭ꯇꯦꯞꯀꯁꯤ ꯑꯦꯟꯇꯤꯃꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯄꯥꯟꯗꯅ ꯕꯥꯔꯕꯔꯥꯁꯤ
ꯋꯤꯜꯅ ꯃꯥꯡꯈꯤꯕꯒꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ